Kwatha khunoksu tumkhre hai ngarang kaidoni aigi yummai chaktre paudam asi arambai tengol gi luching purel korongan ba khuman gi Facebook post gi lokhot savane ichagi ipuroi bagi saru machet amata pinabi yu hai ba teng tha khol pawasi ngarang ungthil phong khiba kangla pau sege editorial kalam dagi lokhot savane lan su loi kham nai dana sathare kuki singna mamang sahi 2023 gi me ahum dagi khangauda mitai miyam da landara ki baki tuzunglaba thogdok adu dagi Manipur mai yauduna chaklakhiba du tha 18 fazilakle kuki amasung mitai ani gi marakta khulai gi muknaba am conflict ki thogdok asi chin kuki narco terrorist singna mairi sukhalakibani haibasi malem gi miyam pumna makna khangnaraba wafam ne thogdok asi gi matang da chin kuki jo terrorist sing gi maikai da ge mitai singna makhoi gi mathakta landa duna hat patupa amade yum mai thaduna makhoi bu otpi nei bi re haiba aranba pau social media da sandoktuna Mitai singbu laibak asigi da natana malem gi miyam da lanna laholam khiba du haujikti achumba du khanglak khiba dagi kuki sing khwai dagi machin thiba drug karbar amadi popi thaduna miyam bu drug ki manai uhenana ba lisang sinna satharaki ba aran ba thawong sing adu khangba nong magi hengalak le kuki sing asi hawrak pham khangda ba are pa yumpham leita ba yumong toiba drug karbar na maru oiba sinpham oibani haiba se hena mayak senglak khiba dagi Makhoi gi aranba propaganda da thajaramba pumnamak achumba khanglakpadagi makhoi da oina onsinarakhibadagi makhoi gi khongda pham leiraktabagi awaba mayokna ba haure lan asida punna miyoi chani ga taraga mapan gi punsi khangu thakta pikhamnakre miyoi marifu rom thiba khangdana mangkhre kuki singna fakhraga tamthina hatok pikhibadagi masa thiba khangdana leidiba victim family maitai singna laingakta makhoi gi mangkhraba mapuroiba masa masu singi saru machet amata oirabasu pinabiyo aikhoi karimata pamjade yamna ware Pangong na mahut silaga poloi ba pamde haibagi teng tha kholna miyam pumna maki thamoi kahelle laingak na hingsa yai tamba lamhen tuhen ba singna masa phanganda na mangan khraba miyoi singge langla langjel haujik phawba puthokpa ngamdaba sina maram oidaga langi maira irai laina muthadan ba ngamdana bagi maram oirakle laingak na sena ba miyoi singi maraktage miyoi khara fagat khrabaso makhoina mangan khraba miyoi sing adugi masa natraga saru machet ama phawba puthokpa ngamdaba sina fagat khiba miyoi sing adu miyam gi irang nemthana ba Hai singna satharakpa drama oigadori bra haiba langtakna ba wahang leitaba natte laingang na mihat pamade mangan khre haibagi maral da fagat khiba criminal sing aduna chathaba crime sing adugi chapchaba khudam sangdam evidence puthokpa ngamdrabade makhoi gi mathakta lokhat khiba case sing adu miyoi bagi hakta singna ba made makhoi bu miyam da lana uhana bagi damak lainga ki mathakta logi oiba thabak lokhalak loi hainingai leite mapuroi ba macha amadi loina be nupi kaina khraba singi teng tha kholda Hingsa yai tambagi machat puba lamhen tuhen ba sin kuki terrorist sing na lamdam asida landarakli basi karamba matam da waroisin pura kadori bagi haiba wahanga loina na thiba khangdana leidi ba singi saru machet amata oida basu phangallo aikhoi karimata pamjadi haibagi kholaw sing ase laina loba yaroi loina na landarakli ba sing lamdam asidagi maru phungna tanthokho natraga nongmai kapa leban duna miyam gi punsi mahusagum na tangdu leitana leijagi haibasida Indian mapunglam da laingaklon gi thogai pangliba BJP gi Narendra Modi na luchingba NDA amade state asida laingaklon gi chukli pairiba BJP gi NBR na luchingba laingakna waroisin purakpa ngamdana leirakhiba tha taraga mathoi mapung phajalaglaba phauba Prime Minister Home Minister amasung Defense Minister gi maikai dage laibaki thakta landarakliba foreign migrants sing bu laksin na bohona daba sige nunggi oiba arwan be agenda kari laibagi no haibado khangan pham thoe Indian laingang na maraibaki mathakta landarakhi basing matam sana laksin na bohona bagi mahud mitai sing bu yekna basingge thangpham ohena na bohona riba sina maram oiraga Manipur bu aton bigi masagum natraga loilam oina ubadagi rahaiba langtak na bohang leirakli basi afaba khudam natte lawe malem da arwan bathabak amata leite nong manatraga nong makhanglak e miyam da maram chadana natraga tauge yauna awaba piba tarbade poloida afaba phal phangloi